Nahan Shree Bijoygovindajee da chapagi matang se ai vlog macha moina thagatsage masi yamna nungai ki ko adubo ai haksang je ngamaktabadagi ayuk sa walking chatloraga aise iruzaba matam sida isa se feverish to khalaktana chatlarogi na khalba adubo imana chatho se isor ningba bu kai de dum phajarakani na chalure dubo chak chawa khopati amta yadraba shop tu phajana yaubudi yauta so koi thamoi singna chaba budi cha ta so koi mahau budi khangrabado phajana aduga yamna sunungai ko yam kuiraba matungda chatpane Shree Bijoygovindajee na akogi Shree Govindajee dagi mayambane na dum khangnare mayamna aduga akogi holi gi matamda su halangar tawbada su sidagi somna kandagi chatlaga Shree Govindajee da chatlaga amu halaga tawnadoinidana aduna masisu yamna maruoiba akogi hindu gi oinadi ko yamna maruoiba mandir ne akogi kanogi laisang haitare manipur gi Shree Govindajee ga Shree Bijoygovindajee ga se chap mane magi structure architectural design loin chap mane arti tawbagi style kaimta khena de ko akogi niyom yam kai kai se amta khena de yamna nungai wakhalju amumu smaina chatpase isorning base yam nungai mina di haini bas yamna keno oire noise yam isorning mal yamna kaini sumda thaza khotli thaza galli khotli adubu aina khanbadedi akogi se ayamba mi khudimak loin spiritual oigadamne khalle kaigino haibada akoise punsi hebase tamba ngamde aduga hayeng sini hangja sini kaim tamgam ponte ko adubu adagi awaba matamda sunungaiba matamda akoina thazaba mathambase masi important oin khalle masigi thazaba masigi akogi belief kahani akogi soul the belief tawbugumbane mase sengna hardi aduna isor thazabase akogi soul da thazaba thamba maga chap manayena khanjaraga tawbase kaim kaiden khalle kaiginoda akoina yamna ko waraba tanchada kanam leite matamda akoina belief taw matamda akogi punsije phagalakini da na khalakpa matamda akoin thazaba thambase masigi se yam phayena khalle aidi aduna nimitto yamna nungai gre chaingjang su yam hawbane Bijoygovindajee to maduga mathel su yam yambane ba moise handagi su dum hauna adubu nimittu di ai hakchang amdaba yamdi phajan chadre adubu hawdi hawe hainei mayamna aduga akogi kahani magi hingkhol haigadra adagi leibham adagi pukhri macha amga leibado yam phajayebako chap manei Shree Govindajee ga adubu somna kanjina khara toina usop tawdabaira khangde mayam yamna hena chapadi nate Shree Govindajee na di henbe helidana ko khara kano se akogi attention ze heleba adubu akogi di nakpadi akogi Sagolband gi di sina oy yam nakpase aduga nungsu yam nungai